Power Minister Thongam Bishojitna Ujala scheme Hogokre Miyam Ahongba Mamalda LED bulb amadi tube sing pangba ngamlagani. Maigi fibam fakle haizuraba swim fall the kilometer kungani thoi khak lap na leiba Kekman amam chamdadi chahi taragi mamangdagi ngasi fawba electricity function lady. Compensation la na pire haibagi wahangdo Tamenglong district ki Marang Chingkhul da Jiribam Tupul rail lambi ki tunnel hutpu ki thabak sing kunja sing na things in train. Amasung Andro constituency chokpat aba miyam punna hotnamina si haina Minister Shyam Kumar na kendra sigi miyam da appeal tawre. Manipur Impact News ni Prime Time Manipuri News Bulletin da ikhaidam jantasana hojje pungja si faub ki mariba pausing ma'am da pizari. LED bulb amadi tube sing ahongba mamalda fanghanaba hogdokhiba ujala scheme ngasi Manipur gi oina Power Minister Thongam Bishojitna hogdokre. Ward mapan gi LED bulb amada lupa humbutra amadi ward kun gi LED tube amada lupa chaniga kuntra da fanghanbaga loinana chahi ahum gi warranty su pikani. LED bulb amadi tube asi yum amada bulb taruk amadi tube ani laibagi ayabasu pigadawri. Government na sakhangba ID card amadi maigi bill thikibagi chaining yaurga LED bulb amadi tube sing asi hayengdagi miyam da MSPD Shiel Imphal gi Division 4 da Division Mari da fanghalagani. Masigi matung da chingi lam sing da amuk yan thokadawri. Mai thanbada khudong chahan baga loinana mai chab gi chang hanthaduna energy save taunabagi pandam da scheme asi Prime Minister Narendra Modi na National LED program gi makha da Englishing aniga taraga manga da hongdokhibani. Scheme asi karamba matam da yaurakadage haina Manipur gi miyam na khaurang na chahi ani asi ngaiduna lakhibani. India ki tongan mafam singda chahi ani gi mamang de scheme asi hogdoktuna miyam na kanaba fangna khrabasu Manipur de scheme asi hogdoktana lairamba sida Power Minister na angakpa phongdoki. Ngasi pangthokibu Ujala scheme hogdokpagi thauramadu MSPD Shell amadi Energy Efficiency Services Limited Kolkata na sinduna Imphal Hotel da pangthokibani. Maru oina Ujala scheme asi Ministry of Power gi mityeng makada Public Sector Undertaking ama oriba Energy Efficiency Services Limited na implement tawduna India pumbada koti mapan henbagi LED bulb sing yenthokrabani. Loina na Manipur gi oina LED bulb lakh tara amadi LED tube lakh ani yenthoknaba pandam thamli. Masina chahi amada Manipur gi oina lupa koti traga mari rom energy kanba ngamgadawri. Amasung India pumbada million hubutraga mapan gi changda greenhouse gas emission hanthahalagani. Immediately Kanava India government Putuliba, the Karamba, film the Putuliba, energy, Hong Panganba, the Pasha, Changandaba, the Mu Bagi, Changda, with the gas, greenhouse gas emission, Yamato, posting Jakuna, reduction of one of a super posically the Mutanam to the town with no two that the Wadavani Haidana. Immediately Kana, Penzi, Panganji, the Ndiagi said could the Pangam possible exceptionally 1 or 2 states the delay of Dino had the machine immediately the Wadana Haidana, Haying Tungi, Waba, the Prajas in the Hena Kana P have to Mashi Sana, a launched the position in a Kana which will be period. Ngasigi Thoramtuga Mari Lainana, Manipur Pumbuda Ladyba. Naked wire sing asigi mahuta AV cable wire na mahut silagani haina Minister Bishojitna lauthoki mahang hai tongan ba lo namadi senthang sing lauthaduna power gi lamda sothariba asi men khatna ba honari Power Department na miyam da mai ningthina fanghanna ba paikhat kadaba thabak singi work out tawba loire thabak oina paikhat lakpada mari leina ba official amadi miyam na tengbang PBU haikibaga loinana amaga corporation pinadrabadi thabak khudingmak aremba tagani haina phongdoki Minister na makataradun hai miyam da fanghangadoriba LED bulb amadi tube sing asi quality labor pigadabani thabak khudingmak Manipur yaurakpada onthok onjin tawbagi chatnabi adu anoba leingak asina kaidawnungda yaroi haiki Lekai Kudimakta, Macha transformers appear Harakanda, Maiju Henanganaba, with system Lunamak, with fit the lawyer, at the same time, Ting Musum Tam Kudamda, low and every cable, Chalaraga, we naked voyage Amabok Tamu have said department of the company city pandemni. We have already identified all the unelectrified unrisk
area se so many times, so many rounds we have discussed along with the CS and some other officials. When we calculate workout puna maksi paisa kya changani haibasu loire aduga masigi hariba some of the 70 to 80% ki fund requirement di we have already proposed to the RAC. Mamangda palamba amadi haujik leiriba laingaga sina Manipur da maigi fibam fagatle haina hanna laurabasu Imphaldagi supnagi kilometer kunganni thoi khaktamak chatlaga leiba Kekman amak chamdadi chahi taragi mamangdagi ngasi fauba electricity fangdana leiri. Hiramasigi matang the Impact News ki reporter Khetri Mayum Prem Chandagi akhanaba report ama. Manipur ki konung oiriba Imphal lagi shupnagi kilometer kungani thoi chatlaga Thoubal district ki Lilong Assembly constituency ki manung channel leiba Kekman amakcham hariba mafam masi Imphal khwaidagi nakna leiba electricity fangdaba mafam ama oiri maji hujibau phangba ngamne se ya su de chakana mamisi pumtang dang le mafam ji machelambu ingchan bideba ingasi dagi sahi taragani thogi mamang dagi maigi mangan ubo phangdana lairik leba parja singni mai phangakti si sahi taraming ma phajal lagle sumene thalakani lakani government ki prokani har ga purokti se kuire hojik pa maigi maram amata ma sakhang dai feedback ki tanja yor tanja photo hujipu mai machera ma maksem manam phangbu hujipu leiti wire di lai da post ki manam pho phangdri hujipu electricity ki khudong saba phangdaba maramna Kekman amakcham gi miyamna podhon laten amadi thaumai khongna chingba polam kaya Sijinaduna mengal phangnaba hotna hori hariba polam singa se sijinarabasu mengal ningthina phangnaba maramna mafam adugi miyam maru oina horogliba mahiroi singna kudongcha daba kaya gi marakta mahei tamnaba hotna hori ngot ngasidi lek tejing leitam to mai sing leitamin tejing lei thau leitamin to paronu harga matam sumen thalakti matam se phana kuire ikoi siga awaba sin hoya dumak engaga leiradra haiba jai sunji leirik pari sunji ujikna pikraba angang sinji anu loina paidra leirik pa bangamdre haiba paheningba parents singi e mayam ama mangaga leiba su kaya ma yauri yum chahum lom leiba Kekman amakcham gi miyamna ahenba mamalda kerosene candle amadi apikpa solar plate kya leiduna yum amada ka amakhak oirabasu mengal phangnaba sanglaba chahi tararom asi honaduna lakli solar plate to adum sijinari chakhum khakta gi ni ayam podon se maruina kerosene si dukal da fobani thinungai na fangde jikti black ki carbar toba kaiba matam gi oina liter da 80 da 90 adumaina lauraga sijinne mai nganda banina ubai udaboi madana taure misi seran thalle thaumai oibanini yadare humang chaure mai khu dana mundabai taure electricity amadi tongan ba awat apa kaya pigani haiduna mikhalgi matamda thajaba kaya piram khiba luchingba kaya mikhal lorba matungda masak fauba uba phangdre haina Kekman amakchumgi miyamna pendaba kaya phongdokna dakli ji hanadi minister ramba koi ge nasir aujina MLA waina riski manasu mai gi matang da koi zakari gumba chakwa thorangi kari gumba ma photo biramdi koi nupi oi bai koi gi chakwa thorang ja a bau sinbi de noi bot ka dringe ma tam de me am noi adu sinbi ge ne hai koi karim bau orge mam bau lagte hai bahut tawdringe mamang da sima tawge mai pi ge sing pi ge lambi thong nungai hange na aiba mayam se thaboina amta tawram da bi chakhiba ngaktani electricity fangdaba maramna imung amada changdaba yadraba electronics ki oiba maru oiba potlam kaya mafam adugi miyamna sijinaba phangdana lehori loirana atop pathangnaba khulna mai thanba uraga Kekman amakchami miyamna taksi shona hori akoi mobile charge to bo kai khun sali si 10 kilometer amma ni labna salaga mobile charge to rimni aduna khoi haijaninge di sarkar gi makai dagi MLA gi makai dagi mari lebo authority dagi yam phajaba mongda mai ji athu matam thalanningi sarkar de khoi na hoji haining ji mai ji hoji yam duna athu tingbiu haibduni khoi na haijari kunmathoi suba chahi sa miyamna khoi technology gi thakta kham thengna chakhalba matam miyamna tongan ba electronic poche ki ama sijinaduna khudong saba ki ama lawna su hariba pham asidadi technology ki oiba electronic poche amata sijinadabagi mami to tari maruina angang singa larik pabada yamna khudong chadaba ki ama su mayok dari hariba phibam asida mai lenaba authority singna athu matam miyeng sa hogdragadi hariba Kekman amakcham hariba pham asi chakhotpagi thakta yamna nemna lehoragani haibasi yamna pagi
किनिंगाई ओइबा याम नुनानिंगाई ओइबा अफम अमा ओइरी कैमरा पर्सन डायरेक्ट लाइसम लोइना पौडम जरिबा आई कैटेगरी प्रेमचांद खेमन अमकचम नाकलमरोमदा इंग लिसिंग अनिगा तरागा निपान की डिसेंबर था फाउबगी मनुंगदा मणिपुर की काचिन कोया सिनवा थुंगना मई पीनबा पांडम थमले मई फंगद्रिबा खुल सिंग मसक खंगदोकपा लोइरे चही एसिगी अगस्त तरागा मंगा फाउबगी मनुंगदा खुल अयामबदा मई फंगहनबा होनरी हाइना PWD एंड पावर मिनिस्टर थोंगाम बिश्वजितना फोंदोखरे वफम असी चांदेल एलांग खांगपोकपीदा नौना सावा 132/33 kV सबस्टेशन संगाबगी थौरमदा महांगना फोंदोखिबने मणिपुर स्टेट पावर कंपनी लिमिटेड ना सिंदुना पांगथोकपा थौरम असिगी अथोइबा मिथुंगलेन ओइखिबा पावर मिनिस्टर ना मियामदा चाउना कानब पीगदोरिबा सबस्टेशन अनी असि अनौबा लैंगाकी 100 days प्रोग्राम की मतुंग इन्ना माइखुम हांगदोकपने ममांगदा पालंबा लैंगाकना सूबा हौरंबा थबक सिंह संगारगा अनौबा लैंगाक असिगी 100 days की अचीवमेंट नि हाइरिबा असि करमननो हाइना मियामना लौरंबा याय अदुबु अनौबा लैंगाकना पामलिबा टारगेट असि सूबा हौरगा लोइसिलमदबा थबक सिंह लोइसिंदुना मियामदा हकथेंगना कानबा पीबा हाइबसिनि ममांगदा पालंबा लैंगाकी मतमदा फुरुप मशेलगी मरक्ता खाइबुंग तानबगी वाखलोन लैरंबना स्टेट असि अवाबा तारंबनि खाइबुंग तानदुना लैरमलबा फुरुप सिंगी मरक्ता नुंसी चानना पुरक्नबा अनौबा लैंगाकना अवांगबा थाकता होटनरी हाइकी ngasi sanggariba substation ani asigumna anoba substation taragamathoi amasu chingi mafam singda mathau tauhanaba work order process tauba hauragani paikhatliba amadi paikat kadoriba chakot thorangi khongthang asida miyamna su mateng pangbiu haiki सरकार अमु पालदे सरकार अमगी चपचावा प्रजा के दमक तौबम थोप थबक तो तौबा प्रजा नसु सरकार ऑनर तौरे हर कांदा लो लई आइन लई हैबजे खंगना चपीबा अदु होय तारगदि अखोय अनि से अखोय चानना सटमिनरगदि अखोय अनिमक जाखनबदा अथुबा मौंग जाखत ngongani अदु ngasi yebiu singamadi tam अखोय लेरिबा ममांग द लेरिबा सिचुएशन अदुगा within a short period after the formation of the new government लाको पोसिड अचीवमेंट लई लेते है जिंगसी संगा बजि वाखम तोपियोबा चिंगमदी तंग द लेरिबा रिलेशन दो हुजि कमाई तोई just before the 3-4 months की back तक कमाई तोरगे हैबसे this is the big achievement of this government level इलांग खांगपोकपी पावर सबस्टेशन गुमना मखल अमतगी डेवलपमेंट स्कीम सिंग मतम चाना लोइशनबा होनसी चही अमगा था तरेत की मनुंगदा अचौबा सबस्टेशन अमा साबा लोइशनबा हाइबसी चौखट खोंगथांग द मांग थाना चंगलकपगी खुदमनी हाइना IFCD मिनिस्टर लेटपाउ हाउकिपना फोंदोखरे पावर सबस्टेशन अनि संगाबगी थौरमदुदा मिनिस्टर लेटपाउ हाउकिपना हाई गवर्नमेंट की लनसिंग मियाम गिनी खनबियु चांदेल की ओइनदी ngasi gi numit asi amambadagi anganba lakpa numitni haina lawbi yai mai chang naina fanglamdraba चांदेल डिस्ट्रिक्ट की मफम सिंग असिदगी मपोक अमा पोकपा ngamlagani गवर्नमेंट ना पाइखतलिबा चौखट थौरंग की थबक सिंग असिदा मियामनसु मतेंग पांगबियु हाइकी वायर टिंगिबा पोट से अखोई की मंगान पीनबा पोट ने हाइबदी वखन लोन सी अमता चेनत्रे तौरिबा मयाम से अखोई प्रजा गिनी हाइबा वखन लोन सी चेन सी हाइबसी मयामदा अपील तौजबनी मसीगी पावर हाउस से ngak senba से अखोई मयाम गिनी इसामक सुनी अखोई संगा लोइरगा चखन लेहोगदा बलमदम सिगी चे नाउ मयाम सिना मसी ngak senduna फजना खासना थीबगी हैनबी अदगी अखोई यामना लेबाक मचा ताबगी अखोई हैनबी इसिंगी खासना थीबगी मायाम असि तो कांद चौखट पाइदु लाकनी प्राइम मिनिस्टर नरेंद्र मोदी न लुचिंगबा BJP गवर्नमेंट ना चही अहुम मपुंग फारकबगा मरी लेना गवर्नमेंट ना पाइखलकपा स्कीम खुदिंगमक मियामदा खंगहनबगी पांदमदा सबका साथ सबका विकास सम्मेलन उखरुल की टाउन हॉल दा पांगथोखरे भारतीय जनता पार्टी BJP उखरुल डिस्ट्रिक्ट अमसुंग इंडियन ऑयल कॉर्पोरेशन लिमिटेड अनिना खुसमनदुना थौरम अदु पांगथोखिबनी गसिगी थौरम अदुदा सरुक याखिबा वंगांगलोई सिंगना BJP गवर्नमेंट ना लाइरब मियामगिदमा पाइखलकपा स्कीम सिंग मरु ओइना प्रधानमंत्री उज्ज्वला योजना PMUY ना लाइरबगी पनखै मखादा लेबा युंगी नुपी सिंगदा लेमना LPG गैस सिलेंडर फंगहनबगी मतंगदा मियामदा खंगहनखि थौरमदुदा सरुक याखिबा मणिपुर लेजिस्लेटिव असेंबली की स्पीकर वाई खेमचान फोंदोखिबदा लंबी थोंगी फिबम फरबतदा लमदम असिदा लेमिनरिबा मिपुंग खुदिंगमक नक्सिनदुना हेन्ना अफबा मरी थंबा ngamgani अनौबा BJP ना लुचिंगबा लैंगाक असि लाकपदगी चिंगतम अनिगी मरक्ता खेनबा थमदना थबक थौरम सिंग पाइखतपा हौबदगी फुरुप मसेनगी मरक्ता लैनरंबा मरी अदु फगतपा ngamle हाइना फोंदोखि
Thoramadu Agriculture, Veterinary and Animal Husbandry Minister Y. Hangkhalian, Health and Family Welfare ki Parliamentary Secretary S. Sobha Chandra amasung atai atopa party ki luchingba kaya su sarkaki. Manipur ki khwaidagi darkar leibasi lambi ga isingani road ki tongan wa specialist hoiba ministry amagi makhada leiba taragadi khoi tha taruk nong chu lamnina tha taruk si phadana lambi semba ngamagadi koi yamna progress over Manipur mo ine na suggestion tawre matam sangna politics tawbiba singna ai bu division khaido thambilam bagi ai koi si thapna leina boi ningam badu amutang thong hangor pada ai koi wakal session nei ai koi nusi nei aduna laiba sarkar sida ai koi puna thajaba thamaganda chingi oiba anoba Manipur na taba thabak to oiba anoba Manipur ma semada ai su dai tai lo yaujage Tamenglong District ki Manung Chanba Marangching Khulgi Ching Mathakta Hutliba Jiribam Tupul Rail Lambi ki Tunnel Kunja Singh na Thabak Suba Thingjin Kre. Tunnel Hutpana Sokalaba Marangching ki Kunja Singh da compensation pidana atopa miyoi amada compensation sinaki haibagi wahawda loigadauraba tunnel semjinbagi thabak adu Thingjin kibani. Tunnel semba Thingjinbada natana Kunja Kayana tunnel makhongda protest tauki. Protest athakiba Kunja Singh na stop corrupt and divisive rehabilitation with railways work. Tamenglong DC should stop miswing power, take action against Tamenglong DC haina thaba banner amasung play card sing seasonaki. Marangching Khulgi Secretary Gungchalung Gangmaina Lamgi Chayet Naba Laibadagi court case Ladingaida Tamenglong DC na makata na compensation P naba order ma thoki. Masigi thawong asi court ki order lakdingaida DC na mahaki power bulan na seasonabani. Kunja Singhini haiduna khul adugi mi nataba Lovejoy Kumba Kauba Amada Lupa Koti Kungamari Amasung Kulda Laitaba Thongkulun Gangmaida Lupa Koti Taragani Toisu Authority na Pithokiba Laikre Haiki. DC na Tokiba order adu Thasiki Tangkungani Toida Chief Minister da Pungni Funipan gi Manungda order adu Kaktat Hanbiu Haina Memorandum Pisin Kiba adu Tabakta on Thok Tabadagi Kongjang Asi Jangsilakpani Haina Gungchalung na Makataki. Order kari labor su khangdraga khungi mayok ta mana decision order award order pire aduga mana paisa si draw tawre ekoi yaning de Lovejoy Khumba Pungmon village Pungmon digini mangonda 24 crore pitokre aduna Tamenglong DC na achumba justice ta ekoi na ngamadi ekoi de piu moi na ngamadi moi de piu mafam marang khangdana court ki decision laitana court ki mayok ta mana tobudi de ekoi yaning de aduna paisa du mana recover toraga DC dara karidara any government amada paisa to store to refund recover to refund ekoi di si protest sum chatha gini si khunjagi apambani Matam Kyadaki Lushinba Ngamdana Leraklaba Khetri Mamangching Primary School ngasi Mahot ki Parliamentary Secretary ki Famsu Pairiba Khetrigao Kendra ki MLA Nahakpam Indrajit ki meeting Makhada Lushinduna Sangakre. Sarva Siksha Abhiyan State Mission Authority ki meeting Makhada ngasi Khetri Bengun Mamangching da Pangthokiba Thorom aduga mari leinana Nahakpam Indrajit na hai Khetri Mamangching Primary School asi Matam Kayagi Mamangdagi Saba Haukrabasu Lushinba Ngamdana Lerakpani. Maikai songi Mia Maru Oina Angang Singi Mahima Sing Tambagi Kudong Chadaba Ladiba asi Kalaga Mahakna Akanba instruction Pidune School asi Loishinduna Sangabani. Nakalamrom the state asi government school sing na private school sing dagi Sothana lady Haidiba Wafam asi Arandani Amadi government school na Makata na Afaba Mahiroi Putoksi Haina Parliamentary Secretary Asina Mari Lainaba Authority Singi Pukning Chingsinki. Primary school jana adugi matik manga gale maje akoina sum yeng bada mayam su tabi bada government school gra adagi private ka khena bai manakse seda government school na walowi private na hena phai gai je aidi masi ya janing da bai tar akoi government school gi chhatra sing je padana puthoro ka ja afa bai school ne moina khalla ga lawraga moina mana phangai je phatta bai su moi lawde ba aduna akoi government school je masi ne khwai dagi phai habje ne tamjani je adu masi dega na phaba anoba akoi gi honorable cm gi makada akoi gi wakalolom ju leijari maram aduna akoi gi kendra da khwai dagi maru bi education su help hainari ne adu education je akoi adu matik phalaga moina phaba lawju gi junu chatra akoi phatta ba sem je akoi gi sa gi thongni na akoi gi tawde adu thawdang ne kalaga akoi school sing sida akoi hana kumang chakchulakpane
Thasigi haukiba kungamanga daki hautuna numit mangani chupna chatharakpa Tarasuba State Level Pineapple Festival cum Buyers and Sellers Meet and Youth Festival 2017 gi ngasi marini chanba numita Andhra Assembly Constituency gi mahiroi singda Meritorious Award piduna ikai khumna kre. Andhra constituency gi manung chana leiba Thambalnu Market Complex the Development of Andhra Kendra DOAK amadi Horticulture and Soil Conservation Department na NEC gi sponsorship makhada sinkiba ngasi gi thoramadda Horticulture and Soil Conservation Minister Thongnaujam Shyam Kumar Andhra Nagar Panchayat ki chairperson L Lukhoina chingba miyoi kaya su saryaki thoramadda Germany ki MPS the planetary researcher oina leidiba Andhra Assembly Constituency dagi haukiba Thangjam Guneshwar da citation amadi sel gi award su khudol tamki loinana khudaki Class 10 handaki Class 10 amadi 12 ki exam da position amadi first division da mai pakarba mahiroi singda su pukning thogot po oina award su yanthoki Tharamadu da Minister Shyam Kumar na phongdokibada Andhra constituency ki manung da leiriba government school singda masing yamlaba mahiroi singna ming chanaba honaba si chakthok chaningai ni election maya da manaman apamba mi da vote pibada karishu kaide adubu lakadrba chahi manga sidadi miyam punna chatminaduna punna chakhotminana ba hotna si haina mahakna appeal tauki Dr. Kunesho Thangjam, scientist, Max Planck's Institute for Solar System Research, Germany. Haibakugi Lambdam Andhra Kendragi. Podokunjin Sidagi Naside Koi, scientist Amatokuna, Bharki Namadi, Pitribi Goina, Punat Pasumituan, Sikadamak, Andhra Kendragi, MLM Namadi Andhra Kendri Pazama, and Sapoksa Way. Metric pass on the Sahi Tiny Panzik, Honorable. Mama ni padam apa kalau ini kau bunga mana apa? Masih mana panggil si kari di panggil? Hona apa? Tanda apa? Cuma punggam tu pura kan dengan si di mai. Hona zaman magi akan ba magi padam, magi vision, magi future do. Masih ada padam nasi panggil ini apa? Taruk Potsangbam Taret Kurkul Nipan Mayanglangjing Gram Panchayat Amadi Mapan Awang Kunau Jila Parishad Constituency Singip Preliminary Draft Electoral Roll Sing Fongle Hiramasigi Matangda Chitha Hobamadi Sengdokningba Singna Lakliba July Taret Faugi Manungda Assistant Electoral Registration Officer SDC Lamsang Sekmayabdi Salamgi Office ta Laknaba Cherolamada Kangalaki Matang size the break am lozage Manipuram di malangi tongan ba ipaw single in koi break digam to hanjar ke impact news meeting ta dun review mayam bo mukana taram nokchari hoze bulletin asiki makhata pa paw sing mayam da bizari Dr. Thingnam Kishan ki Nipan Suba Memorial Lecture ngasi Takel Pataleba Manipur Science Center ki conference holder Dr. Thingnam Kishan Foundation asinduna pangthokre DM College of Science ki Botany Department ki hanagi Reader Oiramba Gurumayum Tomba Sarmana Chair Lautuna Pangthokiba Lecture Program aduda Environmentalist Dr. Hanjabam Nandiram Sarmana Backbone of Environment, Water and Forests of Manipur Haibathim the lecture piki. Manipur University ki Forest and Environmental Science ki Head of Department Dr. KH Razu Singhna discussions oina sarukyaki. Ngasigi lecture program adud kamari lainana Nipan Suba Dr. Thingnam Kishan Memorial Lecture ki coordinator Senate Kurai Jamna Haikibada Chahi asigi oina environment da yumpham oiraga lecture program ama pangthokliba asi maruina matam khara sida lamdam asigi akoibagi fibam kaitharak pana maram oiraga miyamna thengnariba awabasing asi karamna kokadage haibagi matangda expert singi suggestion launaba hotnabani haiki Hojiksi environment ki amna choba concern miyam da mahausa ki khalsi kaitharak pagi scholars singi marakta praja general public singi marakta koi da question achobum leiba koi gi sigi crisis da koi karoma kai da koi khong thang doinu akoi gi direction je krai nu haib gi hang se si krai ba koi address to bungam gi haib si koi lecture sigi koi humble attempt ni masina answer loina pi bangam ne haib leite yam nikai khumna jeri ba oza Dr. Hanjamam Nandira yam tina experience leiba environmentalist ni an handaki memorial lecture si oza sa tahon se na koi khana jarga mona tahon FMC member amadi Women Self-Help Group Singi Oiba Capacity Building Training Program amangasi FDA Whole Manipur da pangthokre Thoramadu Green India Mission 2016-2017 gi makhada Forest Development Agency Central Forest Division asenbani Thoramasi gi manung chana Self-Help Group tara da charakna lupalising kulom gi marumarang singsu yanthoki Chief Conservator of Forest TP3 Government of Manipur TS
Mohendra Pratap na hai lamdam asigi umang kanba amadi ngak senbada miyam amadi government punna hotnaminaba mathau tai leiriba forest ki staff sing khaktana umang kanba ngamloi masida miyam gi achauba thodang lei haina hangna makhataki Malemgi honglakliba aingasagi khudong chadaba singdagi ngakthoknaba pandamda self-employment voluntary association Sevana association asigi member amadi lanai mioi chamaga taraga manga da lemna cycle amadi water filter yanthokre konung mamangda leiba lamyanba sanglenda pangthokiba thoram asigi matangda sevagi secretary ks jinglen na hai lamdam sida carbon free environment oihannaba amadi mipung khudingmak cycle thoduna hakchang fana leinabagi pandamda thoram asi pangthokpani haiki cycle promote tawrisigi maruoiba pandamdi akhoi environment carbon free oinana ba hotnaba ko environment sida akhoi gi maikhuna mosal iba singse akhoi gi asigum sida khaitang kannana ba aduga yamna chinba traffic jam se khara handhanana ba adugi pandamdu da akhoi na chahi khuding gi oina cycle si jun tha da akhoi environment ga mari leinana akhoi na yen thoga chatpa haitare adun hajibaw da akhoi na cycle yen thoi se akhoi chamga ga kuntha ga ni thoi muk sugre Loktak Patta Taba Chobo Turel Singi Manungda Amu Oriba Thongjaurok Turel Oinam Assembly Constituency ki MLA amadi Pollution Control Board ki Chairman su Oriba Radha Kishore na ngasi yengsinduna Turel Khongnung Tiengba Hokre Oinam Constituency ki Manungda Leiba Khoijuman amadi Kwaksify ani gi Tainafam da Cheliba Thongjaurok Turel asi Nongju Tha Matam Khudingi Ising Ichawng na maram oiraga Tattana Turel Torban Kaiduna Lakibani Masina maram oiraga mafam asigi lawmi singda chawun awaba piriba asi kharada oirabasu koknaba Oinam Assembly Constituency ki MLA amadi Pollution Control Board ki Chairman su oiriba Radha Kishore na yengsinduna mafam asida kilometer mari rom sangna turel khongnung tengbagi thabak asi chathakibani Radha Kishore gi ngasi gi khongchat aduda IFC digi E Janeshwar amadi SOTS Chandrasu Saryaki Hawkip Students Organization ki President Let Kholal Hawkip Atopaming Palalbu Tamthina Hatlambagi Thawangbu Social Welfare and Cooperation Minister Nemchak Kibgen akan bamong da yaning da bafongdorokli Minister na Rims Mokta Masa Chattuna Laikhidrabagi imung manungi awabad su sarukyaki Security personnel singna khurak hangdana leiriba Imphal City ki saruk am oriba Imphal Police Station ki manung chanba Thangmaiban Kabrabam Laikai da hangba TVS showroom da sakhangdaba singna mayai oirap kanba ID ma pokhai halamle thogdok asi ngasi ayu anganba pung 3:05 rom tabada thokibani adubu thogdosi da showroom asigi iron shutter glass kharak kaiba natana mioi amata sogapan yaukide showroom asi Laikai asidagi khoi chauba pot changbam kauba amagi ni Hairi, thogdok asi matau karamna thokibano haibagi matang da Imphal Police Station a case ama laukhat kare hairi. Ngarang athengbada Churachandpur Police amadi Bishnupur Police ki drug shell na chathakiba operation da Mori Part 4 ki Tuinong Ward number 8 Zion Vang tagi Hatnu Kipgen Chahini Fugamathoi Mapuraiba Saichon Chaurakna Lupa Lak Mangagi Oigadaba Heroin number 4 gram chamaga Yankai Nipan ga Konana Fare Hari. Tibuhum ki Thabak Ado Churachandpur Police amadi Bishnupur Police ki drug cell in charge SIH Thang Lianmang Paite SI Howland Sang SI Led Japao SI Hui Ginlian amadi IC Islamuddin ga Head Constable Islamuddin ga loinana Churachandpur Police ki nupi Constable Singa punna chathakibani hairi. Hiramasigi matang da Churachandpur Police Station na FIR ama register taukre. Haukiba June Kungamathoi da Itam Nungoi dagi Kundrakpam Bimola Chahi Yankai ga Taruk Suraba Mioesi Mafam Kangdana Mangkre Haina Litan Police Station da case ama register Taurong Kiba Adu June Kunga Tarukta Sankai Khulamadi Thawai Khul Anigi Lonabada Cheliba Thawbal Turel da Siduna Targa Lerambadagi Lital Police Station da Remski Mokta Sak Khangdoknaba amadi postmortem gi damak thamki adubu ngasi fawba kanamatana claim taroktabana maram oiraga district magistrate ukrul gi order matung ina hairiba asiba hakchang asi dispose tawrgani haina cherolamada khangalakli
Tamenglong District ki SP Dr. Sarangthem Ibomcha ki miteng makada More Police na mafam sida leidiba furup khudingma ki miyam ga khusamnaduna ngasi ayuk More Town gi akoibada sit sengkre Indo Burma gi khwaidagi maru oiba lalol itik ki mafam amasu oiriba town asibo luna na thamnab gi pandamda sit sengkibani loina na More Town mafam singda hangliba kaithel amadi dukan singi mamangda dustbin thamduna luna na lainaba pausel su sandoki Ngasi Directorate of Education is ki office ta Suki Thomi Singh amadi Directorate of Education is ka unaduna wari shanarba matungda Common Entrance Test CET gi matangda Student Union of Kanglai Park sukna admission process ta thamlamba athingba adu yanaba puraktuna komthokre haina cherolamada khanglakli District Health Society Imphal East amadi Harikagok Makhong Development Committee na sinduna nongmagi oiba lemna laingbagi kema mangasi Harikagok Makhong da pangthokre kema sida National Rural Health Mission gi ambulance gari ani seasonaduna X-ray blood sugar test mit nakong yauna makhal kaya gi laina sing yengbagi khudong chaba piki Ilangbam Mit ngambana iba kanglay ishaigi yumfam kauba lairik amangasi Manipur Press Club ta Art and Culture Minister Langpolapam Jayanta Kumar na phongkre thoramasida saruk yakiba singna haujiga masung haukraba Manipuri ishaigi matangda wafang kaya phongdoknaki haujik ngasi nomagi sanabagi pau pizari Taragonipan Suba S. Birendra Singh Memorial Super Division Football Tournament ta CHIKL Lilong Chajing Mai Pakre ngasi awang sekmai da leiba SKYC gi sanabungda sanakiba football tournament asigi hanbal league match amada CHIKL Lilong Chajing na YDO Haino Khongnembi bu panjel ahum anida maitiba piki chathariba football tournament asigi ani shuba league match asigi apiba matam gi manungda Manipur Police Sports Club amadi Birachandra Memorial Sporting Club taubung khok panjel amamam chanaduna draw chatki Imphal West District Football Association gi bineng makhada chathariba Super Division Football League asida team tarit na sarukyari thasigi kuntrada sanagada taruk amadi tarit suba league match sing sanargani Kungamari Suba Senior Indian Round National Archery Championship Telangana gi Secunderabad July Taragamari dagi Taragaturuk Fawda Pangtholagani Hari Championship aduda saruk yarunaba Manipur dagi nupi macha Sanaroi W Maleshwari P Sonia CS Devia amadi Pauhoi Mairu Golmai Khan Kibagaloinana P Heroba H Birendranath M Sundar amasung CS Johnson Haribu Nupamacha Archer Singh asi Khankre Khangakraba Nupamacha amadi Nupimacha Sanori Singh asina Khamalampak Sports Complex ta leiba Manipur Archery Association gi office ta July amagi ayuk pung 3 ta report tauranaba association asigi secretary na thadurpa cherolamada khanglakli Manipur Hockey ki anoba thaupugadaba sing khankre thasi ki kunkadarukta Khamalampak ki youth hostel da pangthokiba special general body meeting amana Olympians KSA's Thoibabu lifetime president oina khankibaga loinana Manipur Hockey ki anoba president na Basudeva general secretary oina S Sunita amadi treasurer gi famna S Niken na oiragani hairi Mifamadu da yaukiba mioi kayana ayaba piki nauna thaupugadoriba Manipur Hockey gi thauburoi sing aduna Ashanba mityeng amaga loinana Manipur gi laihawdagi afaba hockey sanaroi kaya puthoknaba grassroots level gi thakta pangthokodariba coaching camp kaya da miyamna mateng pangbiyo haina Manipur Hockey gi lifetime president Olympian KSA's Thoibana wafamasi phongdoroki Araw da bulletin asig headlines amuhana mayam da tamsage Power Minister Thongam Bishojit na Uzla scheme Haudokre Miyam na Ahongbo Mamalda LED bulb amadi tube sing Fangbangam Nagani. Government na May ki Fibam Fagale Haizarabasu Imphal dagi kilometer Kungani Toy Kaglap na Leiba Kekman Amak Chamdadi Chahi Taragi Mamangdagi Nasi Fawwa Electricity Fangdana Lady. Compensation Lana Pire Haiba Wahauga Tamenglong District ki Marangching Kulda Zirbam Chupul Rail Lambi ki Tunnel Burpu ki Thabak Kunja Singna Kintre Amasung Andro constituency Chaphat Naba Miyam Punna Hotnaminasi Haina Minister Shyam Kumar na Kendra Asigi Miyam da Abdul Taromdi